Ahamada meeting tabiriba mayam punamakpu ikoknona khuramjari mayam punamakpu hainingai letana thagatpu phongdoksari ai videos sibu mayamne yengbiraga khatang toresu knowledge losan bibagi damakta amasung comment da thagat wahi kya haibirakpai damakta amasung akhoigi aina pijariba knowledge asibu appreciate tobirakpagi sino punamakpu ehag rosanirom gi magedagi amukhanna thagatpu phongdoksari mayam ngasi anoba video ma puduna laksari mayam gi damakta anoba message sama pizage haiduna anoba awareness sama pizage haiduna akhoi gi Meitei khunai asida akhoi gi sinau singda agi maikei dagi olakpa naharol singda amasung lairiba hol pulapna akhoi ngasi asamda amadi punamak akhoi gi malem sida choizaina tariba Meitei sinau punamak ta ngasi gi video se makoi gi damaktani makoi da message pizage haiduna ai ngasi gi video se semjabani mayam handakta ai akoi team mama Manipur journey chasarui akoi gi kuidri February dani akoi gi mayam su jum ubiramgani akoi gi CM unaba akoi gi chief minister Paung Biren unaba amadi akoi gi leiriba akoi gi Manipur gi CSO mayam unaraga akoi gi kari saukhat lambi purakpa yabage haibagi matangda akhoi tanaba sacharui akhoi Manipur da akhoi team ma akhoi YMCA gi sinau sing aduda akhoi gi kaino mayam thodok amase lucky or unluckily aina dum ko ai kaino se lizara ke si journey se ko silchar da akhoi de chatai to buniro silchar gi flight to cancel tabuna akhoina satpadi khuda khuda ka satta ya da bunina akhoina Tripura da muk train pharaga Tripura da muk flight te Imphal challe ado Tripura da aina sasabada ai mamang gi dum mayam su dum tari hujik leiribe chinau sing su dum khangbiramgani video sida yengbiriba mayam su Tripura da nomu gi akhoi gi Tripuri makhoi gi indigenous people makhoi gi asengba haurakfam kambu sing makhoi gi leiriba Tripura gi mapuiriba kambu sing na nomu gi Meenai oi khalakpa ko masi se mayam dum ubiramgani mayam dum khangbiramgani masi se ai samak ai kaino da airport ki doidu da ai leizare adugi hotel duga hotel ama lauraga leizare hotel sisu akoi gi kaino gi ni mian cha gi ni moi hotel se ado aine manak tu da fast food ki dukan ama adum sak hotel ama aduga leiba sak hotel duga aine sum uzabada ai gi dum kaino mayam aina dum uzabni ko aina mayam da thamjari se aina dum uzabada aduda akoi gi Tripuri nupa ama ma se akoi gi kokborok ni mahak se duga thabak suna leiremeba Tripuri kamun yam sanari ado mapudi miyang ni ado thabak suri bado mogi khogi Tripuri gi asengba kaino indigenous kambuni aba thabak su leiri bado ado mangonda yamna khogi thina yamna kaino tawna khogi mangonda treat to bi bhai tai akhoi manak ta sak thinnak bada khara khoina pham khola wari wata sabada mapuduna ga khoi hotel na puduna nang salo yatra kaina ga yam thina nang huji phami se kai no salo dukan salo kaina yamna khoi tin to bi bai tai atu singdo uraga thamoi tang nungai taba mayam adugi message to aina mayam da pizage haiduna ngasi video se semjabani ado kaino haibada mayam sinau sing ngasi akhoina Tripura sida oiriba Fibam se asumaina ngasi akhoi Meitei leibak Meitei na tare mafam kya da wahendanaba yam kanna honaminasi ya sima yam haijaningi agi maigei dagi aduna isinau singna section gadabadi yariba makai akhoi gi Meitei sanura singda aina haijaning badi khoi gi gi palngak minasi hoi huzik modern world ni modern yukni aduda mayamna khangbiramgani mayamna su khoi gi comment to birak pusi ai akhoi freedom life ni huzik kanda love is blind gaina ko any khoi gi zat bizat khai dana nungsiradi adum luhongba akaiba leite hoi mi gi personal life ni kaiso kaiba leite adubu ngasi akhoina laujariba ngasi aina video semjariba se aigi furup aigi khunai gi damukta tawjariba se si mayam khatang khangbiwa akhoi gi furup se akhoi gi khunai se masing yam likpa jati amani ko akhoi se masing yam likpa supna gi lakh 33 ko world sida leiba loi pun pasalaga lakh 33 numai pharam gani ko adugi leiriba masing akhoi gi izati ifurup se akhoi mangan janing de ba masi poche ko ai ngasi Meitei ni ai Meitei na identity ama leirina aina hingjari se asi mangan janing de bai aduna ai mayam da awareness pizaraga ai ise ichan
leiriba mayam punamakta ai site tagi ai magi tagi request tawjabani akhoi e gi pal ngakmina si ngasi akhoi ifurup se akhoi gi America USA dumaina natraga atopa akhoi gi mainland India dumaina akhoi se population yam jamba dulораga akhoi se masing akhoi gi masing khangmanna akhoi gi mafam punamakta akhoi gi furup se leiramba tardi ngasi akhoi lauriba kholaw se law su yai sinaw sing ai haijaning badi ngasi akhoi gi lauriba kholaw se lawri se kari maram gino akhoi ngasi furup se yamna masing likchaba akhoi gi furup ni akhoi gi izati ni aduna akhoi izati furup se kanminasi dabagi mamangda mutki dabagi mamangda akhoi gi izati furup se kanminaraga akhoi gi identity se ngakna satminasi haiduna akhoi kholaw se laujabani aduna igi ise sen nungsiraba akhoi Meitei furup ki ise sen sing akhoi khunai gi ise sen singbu igi pal ngakminasi ngasi Tripura da soirei se igi pal ngaktaba makhoi gi Tripuri nupina mitop ka aduga lakpa mitop ka nomonomogi longmonomgi assimilation oirakpa nomonomgi punsanaba akhoi launa na leina na leirakpadagi asi fibam se sumaina tap tapna soirakpani same goes to nupa da su ko nupa da su akoina yariba makai akoina mitop lobidaba mitop ka akoigi kaino tawraga assimilate tawraga akoigi blood line se akoigi kaino ohendaba aitai mix ohendana akoigi pure oina akoina salanba asi agi magi de request ojuningi se Tripura da amana asoiba makhakara karino haibada akoigi sinau singda aina haijaning badi main market se akhoi Meitei na paida base masidagi ni ba akhoi asoiba myam lak base ko akhoi Meitei na main market se ko moi Tripuri na paida badagi ko adudai asoiba lak pani main market se akhoi na yare makai main business area se akhoi na paisan na ba tawse ba chinau se akhoi na government job akhoi na sarkar gi thabak army police natraga ozada akhoi na ngau na leiba tardi sarkar gi thabak ta akhoi na atum tana na leiba tardi sahi di su nomo gi sasalai adudi ngasi leiriba atuba business akhoi da talent myam lei atuba business tawge haiba yai aduda akhoi na tawningdana akhoi na duga mang sangsindana aduda akhoi na akhoi da talent leijaribudo akhoi na puthokpa ngamdana akhoi na government job ta dom thawa yawsanna government job ki asa da sum lesion ma tardi ngasi main market ta mitop mian sa singna nomo gi paisa lei adudi same market main market pai ba hai se same power su moi da dum lei drobani asi khangbiu chinau sing ngasi Tripura da sotharai se maram se masi ni khwaidigi masi su main factor mani main market se makoi Tripuri na pai dana atoba mapan dagi lakpa chelakpa singna nomo paisalakpa nomo khomjalakpa aduga loida political power su moi da dum lakpa aduna chinau sing masi sing se akoina section minaba yam darkar lei aba akoi loi pura khangi akoi da loi knowledge lei adubu akoina tawba thabak tadi akoina tawthorok tadi amta yade knowledge se leirasu akoina action da lauthok akoina action da onthok tadi knowledge se leibagi akoida kanafam leite aduna chinau sing knowledge leiba sing do action da onthok piu thabak oina onthok piu adumai dugadani akoina ifurop izati se akoina akhongba ma akoina purak se aduga atai atopa akhoi sinau singda ngasi aina aigi video sidai haijaning badi mayam akoina tawriba se ko akhoi su thabak yamna chinba akhoi su isagi sendang lambi leiba adularaga business tawba akhoi loipuna mo isai business leiba gatani adubo ngasi akoina aigi family ta aigi leiriba aigi yum sita nungai gi haina khanba tarde akhoi pokpagi mahi tayande mayam su dum khangbiramgani man is a social animal akhoi dum like suda ngang with the pazrai man je social animal ni haina hai social animal oiba tardi akhoi ngasi social life ta society gi damakta akhoi hingingai da dum tahu si sinau sing aduna aigi sinau yengbiriba naharol sing akhoi gi sinau sing akhoi punminasi akhoi thabak oina pangthokminasi akhoi any nakhoina life ta mateng pangba mateng mathau taba natraga life ta akhoi career guidance gum mathau tarasu natraga karam lambi satlaga ai punchi se mang thangjinba ngamani mai pakpa ngamani haibagi adugi maigei da su mateng kaino tawba tarsu leiba tarsu paw phawbiro chinau singna paw phawbiro ai chinau singna yengriba akhoi career guidance amasung ate program mi matangda awareness program campaign me amakhoi tawjarakani adugi damakta akhoi sinba langbo yam kan honari
ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯑꯣꯏꯍꯜꯂꯣꯏꯁꯤ ꯑꯗꯨꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯏꯖꯥꯇꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯔꯣꯁꯟ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯒꯅꯤ ꯃꯊꯪ ꯇꯣꯄꯤꯛꯇ ꯃꯊꯪꯒꯤ ꯃꯦꯁꯦꯖ ꯑꯃꯈꯛ ꯑꯩ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯁꯦꯝꯖꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ